India Myanmar gi ngam khaigi sayi na solution na Manipur gi lam gi sarukra Myanmar gi Kabo biligi maset kharaga onaga doribra Indo Myanmar border gi Manipur gi sarukta Myanmar gi ngam khaigi matang na matam sangna yena duna lagli basi solution na ba India na Manipur gi lam gi sarukra Myanmar gi Kabo biligi maset kharaga onaga doribra South Asia yamna maming lairaba diplomat mechanism da Rajiv Bhattacharya Kaubaman irakhiba mahaki article amada hairibana official oiba document amagi matungina Indo-Myanmar border gi saruk am oiriba Manipur gi border pillar number 65 amasum 68 ki demarcation gi saruk asi atubada loisinna ba thorang tori loidana hairiba Manipur gi lamkhai gi saruk ta lairibi square mile 1.4 saw saruk ama Myanmar gi lam gi saruk kharaga onana ba thorang tori India na Manipur gi lam gi saruk khara Myanmar ga onana ba thorang toriba si mapungoina Manipur gi Chandel district ki saruk khara amaso Myanmar gi Sagang region gi Kabo Valley gi saruk khara gani India gi maikei gi Myanmar ga lam onaga doriba si gi manungsana boundary demarcation gi saruk asi tha ohungi manungda loisina na ba thorang tori Myanmar amasum India laiba ani gi ngamkhai gi sarukta cross border criminal activities sing yauna illegal immigration amasum insurgent sing satok sin tawba thingnaba Myanmar ga tainariba India gi Manipur gi lamkhai gi saru asi athuba matamda border fencing tawba pamli North East state singa Myanmar ga lonariba Indo Myanmar border paringi kilometer lising amaga satruka nifugu humdai sangba saru asi border fencing tawba ga mari lainana India na $billion 3.22 sanction tawraga laikhrabani India gi state am oiriba Manipur amasu Myanmar ga lonariba lamkhai gi saru asina kilometer sahunga maudra ga nipani boundary demarcation gi thaba si haukiba sahi English nga maga samapanga humfuga tret India amasu Myanmar laibani gi marakta yanaba gi makada sem kiba laibani gi weba joint boundary commission na sathakadabani English nga ni ga taraga nipan India government ki maikei digi su parliament Indo-Myanmar border gi saru asi laibani gi marakta yanaduna sem kiba boundary mechanism amagi kuthangda demarcate tawgani haina phongdokpa lekre boundary demarcation asi loiraba matungda Indo-Myanmar border gi sayetnariba border pillar masing puna mapan asi kadai da yunggadabano haibadu lapthokani Myanmar ga lonariba India gi Manipur gi lamkhai gi sarukta hauzik yamna sauna yenariba si Molsam gi border pillar number 64 amasum 68 More gi border pillar number 75 amasum 79 Soro Kuno gi border pillar number 88 amasum 95 ki saru asini lamkhai gi matang da yena riba si loisina na bahoki busai English ngani da Manipur lenga ki maike digi cabinet subcommittee ma semfli adubu cabinet subcommittee eduna recommendation amat lawbungam kiti sai edumakta da Manipur lenga na Myanmar gi Kabo Valley ga lona riba lamkhai gi saruk singa si yengsina na ba atopa committee ma semki edubu hairiba committee du sumamang manana warep amata lawbungam kidi Manipur ga lona ribi Indo-Myanmar border gi saru asi matam gi oina adumak yena duna lakli haukiba sai English ngani ga taraga ni panda Kamjong district gi ke Asang Khulen Aje village ki miyoi singa Manipur gi lamkhai gi manungda border gi area da yum sing sana ba honabada Myanmar miyoi singa musum army personnel singa athingba pikhi sahi edumaktada Tengnopal district ki border village oiriba kotha khunau da lairiba khunja singi maikei digi India government na Myanmar ga lona ba sarukta ngalinga gi matam digi yungduna laklaba border pillar ama hana yungliba mafam adudagi kilometer ahum Manipur gi sarukta sangsilaklaga yungki haibagi wapung kaya su phongdokpa lekri loidana Manipur da lairiba civil society group kaya na su issue adugi matangda protest kaya sathaba yauna Manipur gi lam gi saruk Myanmar pibi yaro haina state amasum central government akan bu warning toki adumapu India government ki maikei digi parliament hana leramba border pillar sing phoktok laga India territory da sangsilaga yungba amadi Myanmar na ikoi gi lam gi saruk amata lawkiba leiti haina sengtokli adumapu India amasum Myanmar lenga ani ki marakti English nga maga samapan ga humfuga tareta laiba ani ki lonariba international border asi puna demarcation tawminaduna masigi lamkhai laptop minaduna yasinaba man laikiba sina haujik su sayanaba kya lairi hari Kamjong district headquarter amasum Samphung block ani ki lonabada Saba Valley bridge koki singa bomb hit tawduna thugairamli Koki amasum Naga ani ki marakta hauzik lariba umkhanaba sigi manungsana ngarang numidang Kamjong district headquarter amasum
Sampung block anigi marakta saba Belly Bridge kokila laubasingna bomb pitawduna thugairamli thong adugi mayai sarukta sakti laiba bomb ama pukhainduna thugai khibaduna thong adugi mayai thangma saru adu torel gi sarukta namtakiduna lanthok lanchin yadri telecom gi gari ama skoki militant singaduna tumna mai thadoram nari thawdo asigi matana press na phumba paw gi source matung inadi ngarang numidang pung taraga makhairom tabada koki militant singa thong adu bomb pitawduna thugairang kibani loinana thawdo aduga ikan kanadana traffic khul tamna lakhiba telecom gi official sing sezinaba bolero jeep amasu tumna mai thadoramli koki militant sina satakhiba terrorism gi oiba thawong sing adu kunja sing gi maike digi akan mamong kandem tawi koki militant sina mangan takhalamlaba Belly Bridge asi phangai village amasung satri khunawani gi marakta lairiba namam turel gi mathakta sabani hairiba Belly Bridge asi Sampung Brock ki manung sana lairiba khul tararong gi miyam gi lifeline amasu oiribani thawdo asig madi lainana kamjong district ki team ama bapam madura sangsin duna tijin humjin bagi thabak satakre dubo hausik phawba gi di madu gi detail report sing press na phangba ngamdri ZUF ZM sum Naga volunteers sing gi marakta khuthona khri koki area da sana thanaba polam sing piram bagi far ga fudakri ngasi ayuk none district ki manung sanba biti ang village ta khul ngak di Naga volunteers sing masum ZUF ki marakta akan mamon kuthona khri amarumna Naga volunteers sing koki sing sana thanaba polam sing supply torama maudagi miyu eni faraga phutakri hari Naga volunteers sing masum ZUF ki marakta kuthona khiba thawdok tuna maram oiraga mafam aduru laidibu khunja sing ki na badagi lanjena khri adubu thawdok tuna nakal anima ki oina misi mina masum aso open yaw khibra haibadudi press na chapsana khamgamdri amaramna koki amasum Naga ani ki marakta hausik laidibu umkhanaba sigi marakta Naga volunteer amasum ZUF ki marakta akan mamona kuthona bigi thawdo adu rongmai Naga Lupwa Manipur akan mamona kanem tarokli Lup asina thadora kiba sirol amada hairibana ZUF gi maikaidigi makoina zirang rong miyam ngak sin bigi thabak sathari haina phongtok sarabasu masagi miyam na nongmai onsin bigi thong se akan mamong yeningde zirang rong miyam asi hauji external threat amasum lamkhai gi matangda singnaba kya ama mayunari bani asiguma mara sida khulngak se liba Naga volunteers sing onsin bigi thong asi yamna sumnaba mani Naga village sing ngak se na ba pairi ba khulai sing aduna Naga miyam ngak se na ba leiri ba volunteers sing da onsin dun attack to ba haibisi Naga sing da sauna minamba mani asiguma thawong sing asina Naga miyam na akitu zungba pibda natana Naga sing gi marakta tokai tahanbada natana Naga miyam gi marakta thajana da ba mak thwali Naga sing punna lemina begi mahutta Naga miyam na onsindun attack sata ba haibisi yamna sumda ba mani thawong asi anti Naga oibda natana Naga sing gi unity amasum safety da akaiba pibini maram aduna ZUF gi maikedi asiguma thawong sing asi khudakta lepkadabani amasum community volunteers sing da target tawroidabani Biti ang village volunteers sing gidamak lup asina sapsana lebri amasum asigumba ikaininga oiba thabak thawong sing asi akan mamong na kandem tawi hadi amaramda Naga misam taru khatkibegi UN sina sathariba matam kaktaba economic blockade asigi manungda kokizau area sing sana thanaba polam sing pirambegi maralda maudagi miyo ani Naga volunteers sing pharaga phutakri loinan asiguma thawong sing asi matungna tawdana ba akan ba warning tokri haina social media na viral oirakli ngarang pangthokiba homecoming ceremony edu KCP PWG bulana uhana bohana bani ngarang July 18 da pangthokiba homecoming ceremony edu KCP PWG gi lanmiyam sumlup asibu malem gi lebak sina lan uhana ba mingsa thiana na basatharak pa apong lani haina KCP PWG MC unification gi PRO singkhai ngan bana thadorak pa sirol aman hairi sirol asina makhata na hairi bana AR amasum defense wing na mapungwaiba thawdang loduna Manipur lenga kapuna sakhi uhenduna Manipuri garrison da leiba Colonel Biplab Tripathi training set pangtokre hairiba KCP PWG gi homecoming ceremony edu KCP PWG MC unification gi mingsa thinaba central force na satharakpa namthaki loinam sandokpagi lilani lup asigi chairman lamyan makhumana masum vice chairman poirei maiti ani gi lising makhada sathariba ningtam lalhaw asiga amasum lup asigi central committee gi member amasum lup ki cadre sing general headquarter yauna unit sing da kusukulai ga loinana lengdana amasum tekta kaidana leiti matam ama Manipur defense ki PRO oiramba colonel AK mathur kauba
मियोय अमगी मतमदसु मसीगुम्बा खुसेमगी ओइबा सासिनबा थबक क्या चथदुना रिक्शो थौबा निसा चाबा मियोय क्या ममाय ममित खुमजिलगा नमदुना यौहलंबगी कंगलै वाथुक ओइबगी थौदोक लेख्रि ngarang gi ceremony aduda KCP PWG gi hanagi chairman ni haijaba Imphal West District ki Yorembam Awang Laikai digi tamngan ba allies Laisram Ranjit hairiba miyoi si matam khara Assam Rifles ta thabak toraba matung KCP PWG da yawrakhibadi lai adubu matam khara makna lupta lairingaida Imphal West ki Paubitik Maya Laikai digi MD Mani Teragi Moirangthe Mohen amasung Bisnupur District ki Karang digi oinam Somendro hairiba miyoi singa si geng khutpu ama semgat lambadigi luptagi tanthokraba miyoi ngaktani lupna tanthokraba matung AR amasum defense wing na to na tinaduna mayume kay panduna leklaba tamngan mana lusingba miyoi nifuga taruki manungna nifuga nitoy homecoming ceremony pangthokpa duda nungaitaba amasum mangjaba karisu laithi homecoming ceremony duda tamngan mana lusingba miyoi nifuga nithoina set charibu uniform adu AR amasum defense wing na thauram adugi damak pibani loinana utkhiba single barrel double barrel AK rifle na singba lan kusukulai singadu kuki singdagi AR na leidaga Manipur lengal ka namthak tawani kusukulai singadu makhata na seasinarak pasiye mayum yumda imung manunga leiraba miyoi singu selgi mating khara pigani haina namthak ki langthalaga KCP PWG MC bu mingsa thiana bu kusem goiba homecoming ceremony pangthoklibasi Manipur khakta sathabu erangani namthak ki thoram kaya su makhata na pangthokpa yabigi singnaba layuna miyamna mikupna hom singna laimina sihari Kokizau area singna pochai pusinbara athingba thamlibasi handoktragadi counter blockade chathargani Kokizau singna khundariba mafam singna nomegi tangai fadana sijinadraba yadraba polam sing pusinana bahonabada athingba piba yauna pochai sing matpa amadi mai thabigi thawong singa si khudakta lephangadabani karigumba lephandaba tarabadi July 18 gi nongyai digi horaga numit humni subna counter economic blockade chatharagani haina Working Committee on Kuki Civil Society Organization Ukrul gi Mekai Imphal East Kangpok PM Ukrul District Administration da pung kunga marigi ultimatum pikri Hauki Bazun kunga mangar Ukrul District ki DC ga pangtoki ba closed door meeting amada District Administration gi Mekai digi Kizau shin kundari ba mafam sing nom gi tangai fadana sijinadraba yadraba sana tanaba polam sing phangangani haina thajaba pikhrabasu Kukizau area da pusilakpa sana tanaba polam sing blockade sathariba singna matpa masum yekhai thingai ba piwi gi thawng sing sathabadana tana pochai sing asibu putok pusin tawriba driver singna kian khangan bi thawng kaya letna sathari Ukrul district ki Kokizau singna khundari ba mafam singna pusilangna bohona kiba sana thana ba polam sing district asigi manung singna leiba bonghon saijang amasum sokbau gi mafam singda blockade sathariba singna pulap lakshin khri haibigi pau khangi asiguma thong sing asina district administration gi maikai digi Kokizau singna tarib jaga singda leptana nomi gi tangai fadaba polam sing pusin gani haina thajaba pikhiba singa do arem batahale NH2 Imphal Dimapur lami gi sarukta Meitei amasum Naga singna Sanapati amasum Kangla Tongbi area da blockade chataduna Kokizau singna tarib area singna sana thanaba polam sing pusin bada tha amarom hena athingba thamlak liba sida Central Government amasum State Government ki Mekai digi masibu thingnaba thaurang amata paikhatpa udi Manipur da thoklibe irang dadi BJP su tumina lai Congress su mating thongna thaudang laudi Congress ka BJP ga amana amagi mayokta rally sanakri Manipur hauji thokliba tamthiraba irang singi matang dadi ayama matamda BJP su tumina laisali aduga Congress su mating thongna thaudang laudi adubo New Delhi da BJP amasung Congress ani ki marakta thokliba umkhanaba sigi matang dadi Manipur da Congress na BJP ki mayokta aduga BJP na Congress ki mayokta khulaw lawdun rally sanakri protest tawnakre miyamna kumai oina yengnakre UGC na lawba NEET gi question paper leak oikhiba gi matang na mahairoi singa madi laiba asigi naha kya na satakhiba protest na police na kahenba tawi haibadigi hauraga ngarang opposition gi leader Rahul Gandhi na lusingba prime minister gi residence ki mamangna protest okhi lenga ki mihu thaduna protest adu lusinhana na bahwana bada mahiyan kidi tungda Rahul Gandhi yauna Congress amsum Samjawadi party gi lusingba sing police na thangdolaga gari da haptuna faraga pokhi mahiroi sing na police na satakhiba thong amasum Congress lusingba amabu Delhi police na thangbaga loinana singlaga pubagi tamthiraba thawdo adu yaningdaba phongdoktuna ngasi Manipur
Pradesh Congress Committee na BJP ki mayok to khulaw dun rally sakibani rally adu da MPCC ki President Okram Ibobi MLA Keranjit Teis Lokeshwar Yauna Yamlaba Congress workers sing saru yakhi BT Rota laiba MPCC ki office tagi lakhiba rally aduna Rajbon Yoraki masu mafam aduda mayam lehoraga o Ibobina lusing mute kangbu amana Governor Ajay Kumar Bala unaduna memorandum ama pisnki memorandum aduna palliba kharadi Union Education Minister Dharmendra Pradhan Khudakta pham thadokadabani kanglon chumna exam pangthokidabagi matangda mapung fana parliament khanagadabani amasum mahairoi singi tungi punsi kanna bo honagadabani Delhi gi thaudokta mara laijadaba miyoi singi mathakta pan khiba FIR punam handokadabani amasu Manipur kangadabani haibasini Amarom the Rahul Gandhi no lusingba opposition ki kangbuna ngarang Prime Minister ki residence ki mamang satakiba protest adu ki mayokta BJP Manipur State Union na sinduna Imphal ki maru oiba mafam singda Congress muthatlasi haiba khulaw dun rally sakri rally adu ki tungda Chief Minister Yumnam Khemchand Yauna Minister sing MLA sing amasung party ki thomi kyana thambal sanglin ki mamang asobu bokat mi pham sataki Wakat me pamaduru Chief Minister Yumnam Khemchand Congress ki lusing babu oiriba opposition leader Rahul Gandhi na mairoi singbu khulai oin sisinarakpa masum parliament ki monsoon session numit humni sumna apanba thuon khibigi damak nungai taba phongdoki NEET ki question leak oibigi wapam parliament khanana balengana thorang torgale dubo opposition ki kambuna parliament khanana inabada miyeng sangbigi muhutta protest toraga laidi masimak democracy da asaw singnaba mani BJP Manipur State ki Secretary Kesar na paumising dahay Cockroach Janata Party is kanano hay nathibada Krejewal Rahul Gandhi amati makoy gisat minariba party sing na maning dalaraga mahairoi sing pothok po eramle makoy na mahairoi sing mang na thamlaga irang tawbuni habis hausik tikhangli makoy ni India si Nepal Sri Lanka amasung Bangladesh kumna nampu hapura thabak tawgi haibani anisu paus ta makata na phongdoki Adu tendang asum na miyam na thamjage hausik ko na di miyam paus matang sa lusinjarage mas makata banoba update miyam po nangay minasi